ngasi nungtili tanda thokpa thodokta tankhre naga nupisingna lakpada Central Force na thatuna salan khidre haire Prime Minister Modi na Assam da emergency gi matamda military amadi civil aircraft sing take off amadi landing tawba yagadaba emergency landing facility hangdokre project kaya sangaram gadawri haire Imphal turengi tungan ba mafam singda chathariba rejuvenation work ki thabak thoram Chief Minister Khamsana yengsunkhre implementing agency da matamsana losinaba khangankhre hari Tangkhulima singna Indian Army bu makhoi leibagi kaisu kanadre hana tanbagi mamini hana social media singda video thaganarakre Frontier Nagaland Territorial Authority natraga masiga manaba kanglon amata Manipur pusilakpa yaroi haina CSO kanglaipak na phongdokre Frontier Nagaland Territorial Authority natraga masiga manaba kanglon amata kanglaipak Manipur pusilakpa yaroi haina civil society organization kanglaipak Ifsa Pandam Akomlob Ipak KSA Loyalop Kanglaimak Kil CLK ARDO Askil Andop Mikal Sawagi Maikai dagi phongdorakle lob singa sigi president amadi secretary singna khuyek piduna punna thadrokpa serol amada makhata na hai Tuensang Mon Longland Kifire Noglok amadi Samtore hariba Eastern Nagaland leiba district taruk ase Frontier Nagaland Territorial Authority FNTA na konsin ba jaga ama oire haina Eastern Naga People's Organization ENPO Nagaland government amadi India lengaka khuyek pinaduna asoba autonomy ama pikre ENPO na matam sangla taduna lakpa demand ama Nagaland da pikre maramaduna Manipur da FNTA ga manaba demand ama soidana India lengak na Manipur manung da tokhaina laining purup khara da pirakadra haina singnaba miyam gi marakta sauna leire India lengak da India gi law natraga ek amagi makhada awang nongpok lamdam ase masen thugaina ba honaduna lai habasi awang nongpok lamdam asida leiriba miyam na khangai masagi ngalong mapung phana rajada state khudimak India lengak na maset thugai yai adubu Manipur da di India gi manungda top leba amane India gi leimai da Nagaland semlakpogi puwariga kanglaipak ki lei semlon ga aduki matik sauna khenaba lei habase kawroidabani haire India na ning tamdrangai dagi Manipur ki masagi lenga constitution amade malem na khangnaraba phira leijaba lebang ne kanglaipak masagi sabsaba territorial boundary leijaba lebak ne hauze United Nations da Manipur kanglaipak ki wafam kya pukhatuna nainari baleba amane Kashmir gi leimai da sangyeng tawkhraba matung Nagaland da amuk pusilaktuna yengleba kanglon adugo Manipur da pusilakpa yaroi Manipur karamna India da tinkhibage habadu India na phongna haining drabasu lona manungda leiriba aruba wafam singdi India na khanglebane Manipur miyam na ngasi phawba India langakta taliba demandi Manipur ge integrity amadi territorial boundary kaihan ba yaroi habasine Manipur Nagaland amadi atai state singna taliba demand sing asigamana de aikoi ge miyam ge demandi apun bagi saktam kaibi yaroi habani India langakna thengkhang kya da Manipur thugaina ba hona ba mai pak ngamlaktrabane mapal dagi lakpa mina oirabasu manungda leiba mina oirabasu Manipur thugaina ba silakpa yaroi lojana Frontier Nagaland Territorial Authority natraga masiga manapa kanglon amata Manipur da pusilakpa yaroi haina CSO kanglaipak ki maikai dagi phongdorakre Imphal Silchar Imphal Flight Service makha sathanaba CM Khamsana taksinkhre hari Imphal Silchar Imphal ki flight service MSLS Air na pairambadu 2025 ki November dagi mathau lepkhibadagi lamdam asigi miyamna aduki matik awaba kaya mayok na rei maramaduna Regional Connectivity Scheme RCS udhan gi makhada flight service asi makhasa thabinaba Manipur ki Chief Minister Yumnam Khamsana taksinkhre India lengak ki Civil Aviation Minister Kinjarapu Ram Mohan Naidu da Chief Minister Yumnam Khamsana thakiba serol aduda Imphal Silchar gi flight service leiringai matamda passenger sada marfu phawba laktuna khwaidagi demand leiba ama oike Manipur gi oina hariba service asi khwaidagi maroiba amane maroina Jiribam gi miyamna service asi gi kanaba lawduna laklibane Kangfal gi khudong sarak taba matamda Jiribam gi miyam gi Silchar phawba satuna Jiribam yawnaribane service asi lepkhibana miyamda khudong sadaba kya mayok na hale lamdam asida thokliba irang asinasu amuka hena awaba kya mayok na hale mahairoi ana laying lenga ki thabak tawribasing amadi business tawribasingna hariba route asida satpada sel kya hena sangdaba oibana hena pamnade maramaduna miyam gi khudong sanabagi damak Imphal Silchar flight service si athubu matamda makha sathahanaba akhanaba thorang paikhatbinaba Chief Minister Khamsana Minister Kinjarapu Ram Mohan Naidu da ikiba serol aduda makha tare
Chahi taramanga hena namsinduna leraklaba hostel construction ki bill anobalenga na pithopiu haina thamlakhrei Imphal East District ki Minuthong Hafiz Hatta da Housing Meitei Pangal Kalok ki nupi macha chamarom hena leidiba Manipur gi amata ngairaba Muslim Girls Hostel asi ngasidagi na chahi taramanga gi mamang kumseng 2010 da matamduki AICC ki President Oirambi Sonia Gandhi masamak laktuna sangakhibane loidana matamdudagi hauduna Muslim Kalok ki mahiro nupi macha kya gi leifam chafam ama oina ngasi phabo khodung chaba pidana leirakle Lairam lenda tankhre matamdugi Minister Muhammad Alimuddin Khan thawai yauna miyeng sangbiduna lingkhat kiba Muslim Girls Hostel asi subcontractor ahumna masa masa gi leijaba senpham puthongnaraga thabak suba haurakibane marmapang singdagi senpham kya amasu loksilaga hostel asi mapung phana saba loisinana bagidamak senpham kya amasu loksilaga hostel asi mapung phana saba loisinkhibane adubu saba loiraduna thaba haukiba sahi taramanga kontra mapung pharak laba matam asi phawbada lenga ki authority singna mari lenaba contractor amasung subcontractor singi pifam thokpa construction gi bill pidriba si chief minister yumnam khemchana lusingba misong mikhai asan miran naidaba anobalenga asina miyeng sangbiduna athung matamda pithopiu haina hostel asibu sabada hakthengna sarugya ke ba subcontract l tembana anobalenga asibu lusingleba chief minister gi puning singsilakle Meitei singna AST chalhodrabadi yamna tuanba punsi marel amada lakani haina yu kunjona phongtokhrei Meitei singna AST list chalhodrabadi Meitei sing tunggi punsi de yamna tuanba punsi marel amada lakani haina World Meitei Council WMC Manipur gi unit ki president yu kunjona phongtokhrei wafam ase ngarang salongpham da council asina senduna Meitei bu AST list chalhangadabani haiboga mari lenana World Meitei Council gi salongpham mi pham da sarugyaduna mahana haikibane Ekoi gi laibak ekhoina semjabane ireibak dama ekoi kaidawu tai AST na amata ngairaba tunggi lambi ni haina wakhalon da Thobal district ki salongpham da pangthokiba mi phamsida WMC gi chairman as Nabasyam WMC Manipur unit ki president yu kunjo women front ki yu matau laibi salongpham apunba mera paibi ki president TS ngangbiton leima WMC gi CEC member a Diren amasung youth front Manipur state unit WAC ki president a Sajanana president member sing oike yu kunjona makhata na haikibada Meitei singna ST salhodrabadi phamnai phamdonba amadi leiba ki maroiba thaupugadaba punamak mitopna oikhigani maramasina tunggi mirol gi khallaga amasung manaba khunai amagidamak ST demand asimiyamna sagat minase Manipur gi anau walengak sibulu singleba chief minister Y Khemchana miyamna talba ST demand asida miyeng sangduna center de Meitei singna ST sannaba report thabiyo leibak miyam gi yaifanaba thabak thoram sing paikhatbiyo amaramda sahisigi oina WMC gi plenary session April thada Imphal da pangthoklagani haike Governor A.K. Bala Delhi da chatkre February 13 ta halakpa yai mahak halaktribu phawbadi ministry expansion tawkhiro hairi February 2025 ta taranithoi suba Manipur Legislative Assembly bu suspended animation thamlaga President rule chalai rakhiba sahi ama mapung pharakadaba February 13 2026 ki mawainana thasgi marigi numidang waramda Chief Minister Yumnam Khemchana luchungba Manipur ge anobalenga ama semkhrabasu numit tarani suraklabasu anoba minister sing hapsindabaga loinana portfolio sing yenthoktrabasu Chief Minister na loina magyeng sinbagi thodang loroklagasu yenthokkom thokpa portfolio sing yenthoktrngai gi serakta Governor Ajay Kumar Bala ngarang Delhi gi damak Imphal thadokibana maha khalaktribu phawbudi awatpa minister sing hapsindana lengak chaukthu hanba amasung minister sing na paigadaba portfolio sing yenthokpagi wafam laitrei Governor A.K. Bala ngarang nomi junglakpa dwaidagi lokbabandagi Delhi gi damak khongsan khibani maha ke khongsat ase laibasigi president Draupadi Murmu da aiba seropi duna khanghalaba matung ayaba pirakpadagi chakhibane adug mahak thasigi 13 natraga 19 da amu halaklaba yai hairi adamonamak thasigi marida wasak loduna lenglakliba anobalenga asida hapsinpham thokpa awatpa minister sing hapsinbagi thabakti governor na wasak lohonduna pangthokadabana mahak halaktriba phawbudi ministry expansion tawbagi mami udra hairi ahal sungi phangpham thokpa hak lengak na phangan biyo haina bi sanam chana phongdorakhei haukiba sahi kyadagi ahal orba singna semba All India Senior Citizen Confederation AISCC na lengak ta tongan ba demand kya tawduna lakhiba ahal sungi phangpham thokpa hak sing adu lengak na phangan biyo loinana ahal orba singi phangpham thokpa hak phangana ba honabada Manipur gi MP ahum na su mateng pangbiyo haina ngarang Imphal gi singjamai chongtham lekai da leba
ꯑꯃꯦꯁꯀꯣꯟꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯟꯐꯦꯗꯔꯦꯁꯟ ꯑꯁꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯕꯤ ꯁꯅꯥꯃꯆꯥ ꯁꯔꯃꯅ ꯍꯥꯏꯈ꯭ꯔꯦ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯅꯥꯃꯆꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯟꯐꯦꯗꯔꯦꯁꯟ ꯑꯁꯤꯅ ꯂꯩꯉꯥꯛꯇ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯒꯤ ꯔꯦꯜꯋꯦ ꯇꯤꯀꯦꯠ ꯍꯥꯟꯅꯒꯨꯝꯅ ꯆꯥꯗ 50ꯒꯤ ꯀꯟꯁꯦꯁꯟ ꯄꯤꯕꯤꯌꯨ, ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄ ꯀꯌꯥꯁꯤ ꯌꯦꯡꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯗ ꯄꯤꯔꯤꯕ ꯄꯦꯟꯁꯟ ꯂꯨꯄꯥ 3,000ꯗ ꯍꯦꯟꯒꯠꯂꯨ, ꯆꯍꯤ 70 ꯍꯦꯜꯂꯕꯁꯤꯡꯕꯨ ꯑꯅꯥ ꯂꯥꯌꯦꯡ ꯑꯃꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯕꯗ ꯑꯇꯥꯕ ꯃꯃꯜꯗ ꯐꯪꯍꯜꯂꯨ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯤꯄꯥ ꯚꯥꯏꯔꯁꯇꯒꯤ ꯐꯒꯠꯂꯛꯈ꯭ꯔꯕꯤ ꯅꯔꯁ ꯀꯥꯔꯗꯤꯌꯦꯛ ꯑꯦꯔꯦꯁꯇ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯤꯄꯥ ꯚꯥꯏꯔꯁ ꯏꯟꯐꯦꯛꯁꯟꯗꯒꯤ ꯐꯒꯠꯂꯛꯈ꯭ꯔꯕꯤ ꯃꯁꯥꯒꯤ ꯆꯍꯤ 15 ꯁꯨꯔꯕꯤ ꯅꯔꯁ ꯑꯃ ꯋꯦꯁ ꯕꯦꯡꯒꯥꯜꯒꯤ ꯅꯣꯔꯊ 24 ꯄꯔꯒꯅꯥꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯥꯔꯥꯁꯥꯠꯇ ꯂꯩꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯁꯒꯣꯜꯁꯦꯜ ꯅꯨꯃꯤꯠꯇ ꯀꯥꯔꯗꯤꯌꯦꯛ ꯑꯦꯔꯦꯁꯇꯒꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯖꯅꯋꯥꯔꯤ ꯑꯔꯣꯏꯕꯗ ꯚꯦꯟꯇꯤꯂꯦꯇꯔ ꯁꯄꯣꯔꯠꯇꯒꯤ ꯂꯧꯊꯣꯛꯈꯤꯕꯅꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯀꯥꯔꯗꯤꯌꯦꯛ ꯑꯦꯔꯦꯁ ꯇꯧꯕꯗꯒꯤ ꯁꯤꯈꯤ꯫ ꯅꯤꯄꯥ ꯏꯟꯐꯦꯛꯁꯟꯗꯒꯤ ꯃꯍꯥꯛ ꯐꯒꯠꯂꯛꯈ꯭ꯔꯕꯁꯨ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯝꯄ꯭ꯂꯤꯀꯦꯁꯟ ꯀꯌꯥ ꯃꯉꯣꯟꯗ ꯂꯩꯈꯤ ꯍꯥꯏꯅ PTIꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯅꯨꯄꯤ ꯑꯗꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯥꯟꯅ ꯆꯍꯤ ꯑꯁꯤꯗ ꯅꯤꯄꯥꯒꯤ ꯇꯦꯁꯇ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯍꯦꯜꯊ ꯋꯥꯔꯀꯔ ꯑꯅꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅꯤ꯫ ꯑꯇꯣꯞꯄ ꯃꯦꯜ ꯅꯔꯁ ꯑꯗꯨꯗꯤ ꯐꯈ꯭ꯔꯦ ꯑꯃꯁꯨꯡ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯄꯨꯔꯕ ꯕꯔꯃꯟ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯥꯠꯋꯥꯗ ꯂꯩꯕ ꯅꯔꯁ ꯑꯗꯨ ꯀꯣꯃꯥꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯈꯤ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯏꯝꯃ꯭ꯌꯨꯅꯤꯇꯤ ꯁꯥꯊꯤꯅ ꯁꯣꯟꯊꯔꯛꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯃꯍꯥꯛ ꯂꯪꯁ ꯏꯟꯐꯦꯛꯁꯟ ꯑꯃꯁꯨ ꯅꯥꯔꯛꯈꯤ ꯑꯃꯁꯨꯡ ꯂꯥꯌꯦꯡꯂꯤꯉꯩꯗ ꯍꯣꯁꯄꯤꯇꯥꯜ ꯔꯤꯀ꯭ꯋꯤꯌꯔ ꯏꯟꯐꯦꯛꯁꯟ ꯑꯃ ꯊꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯐꯤꯚꯝ ꯈꯨꯗꯛꯇ ꯁꯣꯛꯆꯤꯟꯈꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯋꯥꯈꯜ ꯇꯥꯅꯕ, ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯀꯌꯥꯠꯁꯤꯡ ꯂꯦꯡꯅꯕ ꯑꯃꯁꯨꯡ ꯋꯥ ꯉꯥꯡꯅꯕ ꯍꯣꯠꯅꯔꯝꯈꯤ꯫ ꯃꯍꯥꯛ ꯄꯨꯡ 4:10 ꯑꯗꯨꯋꯥꯏꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯈꯤ꯫ ꯅ꯭ꯌꯨ ꯏꯌꯔ ꯍꯣꯂꯤꯗꯦꯒꯤꯗꯃꯛ ꯗꯤꯁꯦꯝꯕꯔ 31ꯗ ꯌꯨꯝꯗꯒꯤ ꯍꯜꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯅꯋꯥꯔꯤꯒꯤ ꯑꯉꯟꯕꯗ ꯅꯔꯁ ꯑꯗꯨ ꯑꯍꯥꯟꯕꯗ ꯅꯥꯈꯤ ꯑꯃꯁꯨꯡ ꯕꯥꯔꯥꯁꯥꯠꯇ ꯂꯩꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯍꯣꯡꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯕꯔꯗꯥꯂꯥꯜ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯦꯟড ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫